ngasi National Highway 37 da economic blockade chathagani tawrambadu matam kharagi oina yeithokre. National Highway 37 Imphal Jiri lambi da ngasi numit yungba matung pung 12 dagi hauduna None district ki akoibada matam kaktana economic blockade tawragani haina lauthokibadu mari leinaba department ga yanaba purakpadagi economic blockade khongjang yeithokle haina 𝗕𝗟𝗢𝗢𝗡 Mission Water Supply Scheme gi bill pithoktabagi sem kiba JC gi spokesperson Alan Pamaina Paumi Singa unabada fongdokre. Ngasidagi National Highway 37 da economic blockade chathagani tawrambadu matam kharagi oina yeithokre. National Highway 37 Imphal Jiri lambi da ngasi numit yungba matung pung 12 dagi hauduna None district ki akoibada matam kaktana economic blockade tawragani haina lauthokibadu mari leinaba department ga yanaba purakpadagi economic blockade khongjang yeithokle haina 𝗕𝗟𝗢𝗢𝗡 Mission Water Supply Scheme gi bill pithoktabagi sem kiba JC gi spokesperson Alan Pamaina Paumi Singa unabada fongdokre.